Water Canon AMASUNG tear gas Marakta Ahing Yarektuna Bjp Manipur PRADESH ki President SARDA Unaruba adu Karisu Kanaba Phangdre Bjp ki MLA OIRIBA KUKI PHURUP ki MLA SHING ki MATHAKTA LOUKHATNABA THAKHI HAIBA NATTANA WAPHAM AMATTA KHANGSHINNADANA LEIHOURI HAINA youth of Manipur ki THOUMEE PENDABA PHONGDORAKLI Ahing Yarektuna Bjp Aribam Laikai Laiba Bjp Manipur PRADESH ki President SARDA gi yumda ngasi anganba ayukta youth of Manipur gi THOUMEE Unaruba matung pangthokpa paumi unaba amada youth of Manipur gi THOUMEE amana phongdorakpada state asida hojik leriba phibam gi matangda haukiba ahingdagi Bjp Manipur PRADESH ki President unanaba honaki adubu masing yamlaba state force na inglaba ahing aduda water cannon amadi tear gas sizinaduna sathakiba ka henba thong adu yamna laibak thibane President Unaba Matamda Manipur Thugai na Bokona Riba KUKI PHURUP ki BJP MLA Singi Mathakta Party na Kari Action Loukhatlaba gi Haina Hangki Maduda Sardana Mahaki Maike degi Tawpham Thokpa Thabak Sing Chahi asigi Me Thada AIBA Serol Thaduna Khangankre Hairake Me Thada se thakraba matung ngasi phawba thabakta onthoktrabanina Kari Action Lawgadage Makhoi Singadu BJP da adumak leigadoribra Haina Hanglubada Politics ti Yawroisi HAIBA WAPHAM Sardana Thamlaki Matang asida lakliba wafam de lusing basing na miyam gi khanbegi mahut makhoi gi party na hena lumna lawbagum tawri hawjik oiriliba phibam masida miyam gi oiba warep ama punna lawmina bagi tanja adu lakle haina youth of Manipur gi volunteer aduna makha tarakhi ingamdagi ingraba hing singsida youth singsida amadi tear gas caption ba masi akoina state force ki sinau singbudi lana lawjade maramdi moidi order amagi makha da chatpani aduna state force ki chinau sing siga akoi gi leiriba Manipur gi naha sing siga akoi gi nungai na dana yaba thokpa yaba mawongda akoi gi sumaina akoi gi order pisan bi basisu matungda leiriba akoi gi lengak pabu isunu luching babu oi bisunu ngasi ba obda chachu chatharakri adubu ngasi ine sada gi mafam dadi chathabigre madu yam akoi gi youth of Manipur na akan mawongda kandem tawi habisi manga akoi thamjari hujik makoina leiriba situation jidi ai Praja miyamgi tawam thokpa khara tawgre oidragadi oidre haiba situation duni hujik leise aduna praja miyam gyan tabiro kari karamba akhoigi oiba akhoiju fare adoi tadi noina political party gi lefam thokpa lekhramnina akhoiju praja miyamgi oiba lefam thokpa decision lepani haibdo ngasi khanaba matam yaure yudo Manipur na madugi damakta akhoi matam tanja akhoi athubada laurani masidaisna miyam punna gyan taminaraga aroiba lanje loiba nai de na hairiba lanje loisannabagi aroiba pirep to lawminnarase